Meetei Amashung Naga Phurup ki Mioishing Chatpa Yaroi Haina Athingba Pihoude KHEMCHAND Kangpokpida chatluba matamda mafam adugi miyamna harau taramna okpirakhi hairaduna mafam aduda Meetei amadi Naga Phurup ki Mioishing Chatpa Yaroi Amashung Chatpa Yaroi Haina Athingba Piba amata lehaude haina Chief Minister KHEMCHAND phongdokre wafam asingasi BJP Singjamai Mandal na sinduna pangthokpa harga tiranga yatra khongchatki lamthungpham oikiba Singjamai mathak YUMNAM laikagi ima yumjau lairembi lampakta pangthokpa yatra asiga mari leinaba thoramda na phongdokibani Chief Minister na makhatana hai manipur da ing tappa hanjilakpa ngamdanaba kanagumba kharana singsep tharabra haibagi chingnaba lei Southeast Asia da ahanba oina masagi constitution semduna mikhal pangthoklaga leingak semlamlaba leibakni hairaduna ipa ipu kayana amata oina ngak senduna thamlamba lamdam asigi majority community oiriba Meeteina Mayamba mache amagum khundaminariba Phurup singbu tasin khomjinduna amasung nungsi chanana laiminarakpa lamdam asibu kaihandanaba hotnaba mathau tai chahi tare khuntakpa matamdasu lamdam sida khundaminariba Phurup khudimangna awa singbu manipurgi laimaidagi tanthokibani haiki lamdam sida ing tappa hanjin halaknaba laingakna thanglakliba khongthang singda kanagumba kharana singsep thaduna khatna hannaba sinba Yaurabra haibagi chingnaba kaya leire haiki mahangna jiribamda chatluraba matungda tronglawbida bom pokhai handuna angang anigi thawai manghankiba asina lengak asida yaningdaba lamdam sida ing tappa hanjilakpa pamdaba mioi khara leire haiba takpani haiki harga tiranga thoronggi manungda piriba isagi yum amasung imung nungshiba haibasida aigi lamdam khundaminariba mioi khudimakpusu nungshiba ngamduna chawkhatpa manipur ama ohenaba honasi haiki Prime Minister Narendra Modi gi kumja ing lising aniga nimfu taret fawbagi manungda leibak asibu British Bharat ohennabagi manglan asibu aikhoigi su British Manipur oihonaba hotnaminasi haiki amaromda ngasigi harga tiranga yatra da saruk yakhiba BJP gi Manipur Pradesh ki in charge Dr. Ajit Gopsade na hai ngasi pangtholiba khongchat asi political gi oiba rally natte khongchat asina Prime Minister Narendra Modi amadi Chief Minister KHEMCHAND anigi lamjing makhada apunba amasung chawkhatpa India ga loinana ing tappa Manipur oihanbada miyamna laugadaba thodang adu utpani Chief Minister gi lamjing makhada Manipurda ing tappa chawkhatpa puraknaba honarakliba thabak thoram kayada miyamna saruk yabiyu haina su mahakna appeal tawki Thoram asida saruk yakhiba Rajya Sabha gi MP oiribi BJP Manipur Pradesh ki President A Sardana hai India na maning tamba laibak ama oina Palakhraba matungda BJP na luching balengak lakpadagi laibak asi hena chawkhatpa amasung malemgi laibak singna ikai khumnaba laibak ama oirakliba sida iramdam Manipur su yauribani Chief Minister KHEMCHAND gi liching makhada Manipur gi saktam kaidanaba khongthang kaya leppa leitana paikhatli iramdam sida ing tappa hanjilaknaba lengakna paikhatliba thabak singda aranba mityeng yengbi bagi mahutta afaba amashung asumba mityenga loinana achetpa thajaba thambiyo haina su saruk yakhiba singda mahana appeal tawki